Imes Paudoming Tabiriba Singbu Taram Noksa Waloyana Kurumzari. Paudamasigi Maroya Pauda Lebak Asinagasi Kargil War Divas Palan Pantotuna Kargil War Hero Singing Pamda Kai Kunava Utkre. Swami Sivananda Maharaj Ki Yankitaruk Suba Punyatithi Aradhana Tharam Pantokre. Loyana Rimsta Nephrology da Doctorate of Medicine Super Specialty Course Hanglagani. Housi Mapunga Paulo Birasi. Kargil Lan Mai Paki Bagi Kulak Suba Palan Thoram Leba Asinangasi Pantokre Sahi Kunyomangda July Kuntarukta India Ki Puwarida Yamna Kudong Tiningai Oiba Lan Pam Indian Army na Mai Paki Makoi Katokpa Madi Thaunabu na Hona na Leba Nganing Singli Kargil Vijay Divasta Srinagar da Leba Srinar Corps War Memorial da President Ramnath Kovind na Kargil War Heroes Ingapamda Ikai Kumnaba Utki Mahna Haiki Thongna Paraba Makogi Pamda Leba Asanto Bimon Kangbo Utli, Vice President M. Venkaiah Naidu Amasung Prime Minister Narendra Modi Nasu, Kargil War Heroes in Pamda Ikai Kundaba Utki. PM Modi na Haiki Lising Azampan Modram Panatokiba, Kargil Lan Soknari Manungda, Kargil da Satpay Kudong Jabab Pangbadagi Zatki, Loyana Thongna Paraba Lan Missing Bupuning Tawalpa Pamki, Kumsi Sahigi Timna, Remember, Rejoice and Renew Hibasini. Kargil Vijay Divas ki Kunsuba Kumon Tharangasi Lebagasi Station na Pangtok Nabagum, Manipura Tharamasi Pangtok Re, Kargil Vijay Divas ki Kunsuba Tharangasi, Hanba Manipur Rifles ki Pongke Holda Pangtoki, Taramadu Saruyakiba, Agriculture Minister B. Hankaliana Haiki, Numi Humdra Marini Sutakiba, Kargil Warda, Imaleba Kidama, India Lami, Songa Kuntare na Tawai Kakiba Numit Adubunin Sing Dudangasi, Lebak Miyamna, Kargil Vijay Divas Numit Pangtokani. Aikoina Tawai na Pontapi Kraba Lan Missing Aduidama, Sato Saningai Oi Taramasida Lenga Asigi Education Minister T.S. Radiasyam, Sekmai SC MLA Hekam Dingo, Chief Secretary Suresh Babu, DGP Yauna, Civil Amadi, Police Ki Makok Thongbo Official Kya Susar Yaki. Numitasi Aikoina observe Toba Asida, Aikoigi Wakal da Lebang Nungsiba Gi Amadi Lebak Kidamak Kathok Pangamba Pangal Thona Adu Habla Gani Maramaduna Ngasigi Thoramasi meaning Nungi Oiba Wakalo Nadu Hangminaduna Apun Bagi Saktam Ngapa Amadi Mapangal Kanba Leba Kama Semlasi Lisinga Sampal Modrama Pangi Me Thadagi July Tha Phauba Tha Ani Sumna Kashmir gi Kargil da Bharat Amadi Pakistan Lanmi Ani gi Marakta Sokna Khiba Lanpam Adu Ningsingbo Oina Bharat ki Mapam Kya Pangthok Nabagum Ngasi Kunlak Suba Kargil Vijay Divas Palan Thoram 26 Assam Rifles Thobal Battalion Chinduna Sophia English School Thobal da Pangthokre Thobal Yakoibada Leba School Kya gi Mahiroi Singh the Sophia English School, Francis Academy, Brilliant Academy, Evergreen Flower School, New Era Higher Secondary, Wisdom Foundation Singba, School Singha Saruk Yaduna, Know Your Army Mela Haina, Pangthokiba Tharamaduda 26 Air Post ki Major Loya, Sophia English School ki Headmaster A.K. Jugeswar Amadi, Thobal Akoibagi School kaya gi Oza kaya su Saruk Yaki. Thauramgi Mapung Oiba Saru Amo Oina Mahiroi Singda Army ki Kusu Kulai Sing Utpa Mathongna Phanaleba Kidama Thawai Kathokraba Indian Army bu masak takpa Karamna Army join Togani Haiba Khanganba Amadi Kargil Warga Mari Leinaba Film Sing Yenghanduna Ima Lebak pu Ningsing Bagi Wakalon Pohan Bana Mapung Oiba Saru Oiki Headquarter 9 Sector Assam Rifles ki Makhada Mantri Pukri Battalion Susinduna Kunlak Suba Kargil Vijay Divas Palan Tokre Thoramadu Imphal East Amadi Imphal West ki Mapam Kayada July 12 dagi ngasi July ki tang kuntaru Kargil Vijay Divas numit phauba pangthoki Mapung Oiba Thoram ding ngasi pangthoki Thoramadu da IGS South ki Major General KP Singh YSM Amadi Atay Officer Singh ex serviceman Singh na Mantri Pukri da Leiba War Memorial da Lai Katuna Ikai Kumnabut Pagaloyana
Major General KP Singh na Kargil Victory Run su lamthaki. Lamjel aduda ARPS ki Mahiroi Singh 15 AR gi imung manung Singh IGR South ki imung Singh Officer Singh Loina B Singh amadi Mantri Pukri Battalion gi Jawan Singh su saruk yaki. Tang kuni thedi tharaki ba tharamasi manung chana motivational lectures amadi awareness campaign kaya su pangthokki. Standard Robert High Secondary School ki Mahiroi Babies na misi yaningde athubada langla langjin puthokna Mahiroi Singh lairik tamba phanganbiu dabi tawduna school asigi gate mamangda teaching amadi non teaching staff singna wakat mifam phamduna protest tawkhre wakayam phamna saruk yakiba oja singna babies na gi asumba langla langjin puthoku justice for babies na akhoi asumba pami haiba wahi sing plaka singda iki wakayam phamna saruk yakiba maths ki oja RKO Pendro na phongdokhibada Mahiroi babies na lekidabada thamoi sokhan nungai taba phongdokjari imung manunggi awabda su saruk yajari misi asiga mari leina tongan tongamba sangstan singamadi JS na asumba langla langjin putho haina taliba se thawai hakjang yauna sogatli thijin bai khongjel yanghanduna asumba puthokpiu CBI natraga agency amana hekta thijin matamda thuna asumba puthokna Mahiroi Singh lairik tamba phanganbiu haiki CBI board kasu any agency mada hinabira kasu aikoina panjari badi aikogi Standard Robert ki ojasingi maikai dagi panjari badi yamna athuba matamda koi justice panjai yam thuna masi thigatpiraga aikogi hauji laikai su tamba phangdaba Mahiroi Singh aikogi Mahiroi Singh laikai su tamba phangdaba su lai masi su aikogi asumba soin laagadi phangkadra haiba koi asati tawje duna hiram sida aikogi honorable chief minister ki puning koi Standard Robert ki ojasingi maikai dagi singsinjari Migi mahnaba sognaba patanaba taw haibasi liningi lari amatada yaude haina Manipur gi ningthau leisemba sa zawbana phongdokre Swami Sivananda Center Imphal Sinduna thamai banda pangthokpa Swami Sivananda Maharaj ki 63 suba punyatithi aradhana tharamda saruk yaraduna ningthauna haiki miyoi ba haibasi amakhaktani miyoi bana sakadaba lining dia sumba asengbadi thawai panba singi aphaba asengba tawbadi aikoina apamba lining chatpe yai migi mangnaba malemda leminariba aikoi maselgi marakta soknaba migi mangnaba taw haibadi lining gi lari amatada yaude adumorabasu magi aningba duna lamjinglaga magi apamba gi mayokta thabak tawbasi Swami Sivanandana yaramde asumba aphaba migi yaipanaba tawba duna asumba lining ni Malengi oina iramdangi oina aina thazaba lining adu sachaba tarabasu miyoi ba haibase amatani nungsi ba haibase laigadabani asumba sengba laigadabani malemasi nungaina hingsi harabadi miyoi ba khak hingba yaroi leminari ba thawai panba khudima punna hingminaduna nungsi chana leminaraba matamda malemda aphaba sakhatpa ingtapa purakani Tharamaduda Manipur State DLA gi advisor Swami Gopal Krishnananda Senior Advocate Dr. Thoksom Narendra Makhonmani Mongshaba Rajashri Begasandra Foundation ki founder Irabot yauna miyoi kaya su saruk yaki Leibak asigi maming leiriba hospital singi manung chaliba Regional Institute of Medical Science RIMS da ahanba oina nephrology da Doctorate of Medicine DM Super Specialty Course hanganaba center gi Ministry of Health and Family Welfare and ayama pirakle haina RIMS ki Director Dr. S. Santana Paumi Singda Phongdokre ngasi RIMS da pangthokpa pawim phamada RIMS ki Director S. Santana makhata na phongdokhibada awang pas da sing manungda RIMS da course asi ihan hana hangnaba ministry na ayama pirakhibani course asi handaki lakliba sasa asidagi hauragani masina awang nongpok maruina Manipurda leiriba kidney narba miyoi singda chauna kanaba kaya piba ngamlagani masida antana RIMS da athuba matamda kidney transplant program so hangnaba honaragani Manipurda leiriba miyam asi kidney glena naganba miyoi oibana RIMS da hangadoriba nephrology ki Doctorate of Medicine DM Super Specialty Course amadi kidney transplant program asna miyam da chauna kanaba phangalagani Leibak asigi maming leiriba hospital singda RIMS dagi Dr. Tambal oiduna sakhiba Dr. Singna achoba thodang lorakpasi awang nongpok maroina Manipur gi miyamna sathosaningai ni hainasu director na phongdokhi khongthang asi lakhat pirakpagidama RIMS ki maikai dagisu Ministry of Health and Family Welfare buthagapa phongdokhi masina RIMS ki puwarida khwaidagi masak thokpa ama oihoragani haiki The Ministry of Health and Family Welfare, Government of India has given approval to start DM Super Specialty course in nephrology in RIMS.
RIMS Imphal shall be in the map of India where the brightest young doctor can pursue DM in nephrology. This will benefit tremendously to all the patients suffering from kidney diseases in Manipur and the other northeast states and the neighboring country. High Court of Manipur na tural singdagi nung lengoi loba amadi pek pathing kibagi mayokta ngasi yamlaba sinmi sing National Highway 102 gi sekmai kethel yauna Kangpokpi district ki manung chanba Kangla Tongbida ban tawduna khongjang sangsinkhre ban chawapa sing sekmai kethel da khamduna leiba amadi lambi da lakpa Dimapur lengoi yawba Tata truck singdagi lengoi kothokre Pauge source asna hai ngasi ayupuma parom taba matamdagi yamlaba sinmi singna Imphal Dimapur lambi gi sekmai kethel atholokna lambi thingki lambi thingbas na maram hoiduna lambi da saliba miyam da sauna panba piki banasigi manung chana sekmai da khamduna leijaba Tata truck sing da yawba Dimapur lengoi sing ban chawapa sing lokthaki Haidinga lamkhai da su yamlaba sinmi sing tholokna ban sathaki bangi khongjang saru yakiba sinmi amana phondorakibada High Court of Manipur na tural singdagi nung lengoi pek pamadi loba thingkibadagi sinmi singda aduki mati awabo oire maram aduna sinmi singi khanbiduna athingbasi komthokpiu karigumba athingbasi athuba matamda komthoktaba tarabadi sinmi singna makhal makha kayagi khongjang sangsilagani hairi Amaromda High Court ki yathangadu hando u haiduna Kangpokpi Saparmaina yauna Imphal Dimapur lambi tongan pham singdasu sinmi singna banna si jathaki Panbayai High Court of Manipur yathangadu yaningda phonot na ngarang ahing noyaidagi apun ba sinmi lob awang maikai Kangla Tombina nung lengoi pek pathingbagi mayokta Imphal Dimapur lambida matam kaktaba bangi khongjang changsinba hokibani Ngasi Integrated Checkpost ICP More da 43 Assam Rifles More amadi Central GST Imphal anina sinuna nomagi oiba workshop ama GST Orientation for Benefit of Trade and Industry haiba hiramda pangthokre ngasi gi tharamadu Mr. Sumitsu CO 43 AR More Karan Thapa Joint Commissioner CGST Headquarter Imphal G Panmei Deputy Commissioner Division Office Imphal RK Devendra Singh Assistant Commissioner CGST Headquarter Imphal S Hemjit Singh Inspector Headquarter CGST Headquarter Imphal Robin Gangte Manager ICP More na maruiba miyoi sing oiduna pangthokiba workshop aduda CGST SGST gi matang yauna GST da trader singna online registration tawbagi mong matau sing takpi tambiki ngasi workshop aduda More da leiba Border Trade Chambers of Commerce More tongan ba laloi itiki thabak toriba sing amadi mahiroi sing su saru yaki August 3 da pangthokadoriba athoba sing numit Patriotic Day gi mangoina laliba August 9 da Imphal College ki multipurpose hall da Joint Students Coordination Committee JSCC na sinuna lebak ningba isai amadi sereng changdamnabagi tharok ma pangthoklagani hairi ngasi thangoi bandaleba MSU gi office da pangthokiba pawgi miphamada MSU MSF KSA amadi sukya punbaluk ama oiriba JSCC gi convener Peter Laisramna hirammasagi matangda phondokibada athoba singna mamaleba kitama thawaina pontha pikiba August 12 bu mahiroi look asina sahi kudingi Patriotic Day haina ningsingduna lakli sahi asigi oina su ningsing thoramasigi mangoina lakliba August 9 da imaleba kitama thawaina pontha pikraba athoba singbu ningsingbo oina lebak ningba isai amadi sereng changdamnaba pangthoklagani isai amadi sereng changdamnaba si open category da pangthokani changdamnaba sida lamdamasigi mahiroi singa saruk yabiyu haiki Man makata na phondokibada August 3 da pangthoknagadoriba thoba singi numitsu JSCC na sinuna Imphal College ki multipurpose hall da pangthokani ningsing thoramasida lebak miya amadi mahiroi sina sungsoi soidana saruk yabiyu loyana lamdamasa leiriba mahisang institutions amadi college singdasu Patriotic Day gi thoramasi pangthokpiyo haiki August 9 na pangthokadoriba lebak ningba isai amadi sereng changdamnabagi form MSU MSF KSA amadi Suki office tagi phangani hairi Border Town More da leiba Medicine Sans Frontiers na sinduna World Hepatitis Day gi thoram More 1 number 8 da leiba Medicine Sans Frontiers ki office da pangthokre ngasi gi tharamadu da ISTC KSO Tamil Sangam Max ki Dr Singh NGO Singh yauna pangthokhi World Hepatitis Day ga marilena ba wafam kaya thamkibagaloyana Dharma Isaina Singba Singi Medicine Sans Frontiers ki staff singna utki
Work allotment ki thabak singda department khudingda seniority ki mafam ngakna thamgadabani khudam singoina head of the office ISOO amasung drawing and disbursing officer DDO junior officer oina thabak piba yaroi amadi department amagi joint director leiringaida ISOO amasung DDO ki phamadu joint director da piba yaroi junior officer amada senior officer bypass tobasi aina yadaba mani asigumba hauji leiriba aina si thugaidana Tabak Tobinaba All Tribal Rights Protection Forum na Chief Minister amadi concerned department singi minister singi pukning singsilakli karigumba government niyam sing amadi ain kain sutharglabadi ATRPEM na madugi mayota leb kani haina All Tribal Rights Protection Forum Manipur General Secretary General amana hairi MOBC Department ki EDP Scheme 2018-19 ki makada Khangalaba Pisabe Singh da sewing machine amadi embroidery machine sing yenthokre BJP Kundrakpa Mandala Sinna Kundrakpam Dalaiba Mandala Sigi temporary office da pangthokiba tharamadu N Nimbus General Secretary BJP Manipur Pradesh SS Nando Maite President BJP Kundrakpa Mandala Madi L Kamini Singh District President BJP Impal East na mathang sina athoiba mitunglen Tharam mapu amadi akhana mitunglen oina saruk yaki ngasigi tharamaduda athoiba mitunglen waron piraduna BJP Manipur Pradesh ke General Secretary N Nimbus na hai BJP ki telo matamasda government asigi makhada tongan bakana basing piri makhata na tongan ba department singi makhada pina ba honari matam sangna lamdamasda lengak lamba mawng aduga hojiki lengak ki marakta khetnaba si miyamna ubo phangle mamangda kanaba sing phangamdaba du hojiki phangle department singna pithariba sing mafam jana sina handuna kanaba piri haina magna phongdoki mana makhata kibada phisabi singda gamena leplaba mamalda raw material phanganba sina sendong lehele sports da natana helungi lamna manipur malemda masakta I haibasi karoidabani masina manipur masakta kadoribani amadi ai jakhot handoribani haiba asina mang thaduna thabak tawba tai haina mahakna phongdoki ngasigi tharamaduda phisabi marphuni thoida machine sing yenthoki loyana jibanlata emporium su hangdoki All Manipur Hills and Valley Individual Welfare Association na Sarendri Singhi Phangpham Thokpa stipend amadi fixed deposit phanganbiu State Cabinet amadi Assembly na pass tawkraba Sarendri Singhi Police Battalion ama lingani haikibadu ngasi phawba thabakta onthoraktabagi mayokta ngasi Kaisapal Leimazam Lekai Community Hall da Sarendri Singha Sara Henbai Khongjang Sangsinba horakpada police na thugaikre Hunger strike saruk yakiba SSLC spokesperson Abdul Latif na phongdoki bada Sarendri Singh damakta government thajaba pikiba sing physical fit oirabadi mahigi thak komthoklaga chanaba sinpham pigani khula yaudaba police battalion hangani haibna singba sing thajaba piduna lathokrabasu thabak don thoknaba tha sei kumanga paw manungda thabak don thokpinaba matam thakiba dugi matangda government ke maikai ngasi phawba response piraktabadagi hunger strike khongjang asi sangsinba horakibani haiki Ban blockade ki khongjang changsinba horakibani ban blockade tawba haibasi miyang ya pambo oidebada masigi mahutta hunger strike oina sathabani masi phawba thabak ton thoraktrabadi makhal makha kya khongjang sing sem saba loire haiki khongjang aduda tongan ba lalolo sing Sarendri Singh saruk yaki Kanchipura Laiba Standard Roba High Secondary School ki boarding da Laikhidrabi Baby Tsunami si Yaseng ba Asumba Langla Langjin Pangdre Phawba Socialist Students Union of Manipur SSUM ki khongjang halloi haina Mahiroi Luk asigi President S Yaima Maitena phongdokre Manipur Press Club da pangthokpa pawmi phamada Yaimina haikibada misi asigi asumba wayal phangnaba je sin sangsiliba khongjang singda Mahiroi Luk asna su mapung phana sagotkani Misi asigi matangda sengba sumba langla langjin puthoknaba sangsiliba khongjang asi anoba mayol amada lakle masi maruoina lamdam asigi miyamna baby tsunami sigi asumba langla langjin phangnaba sangsalakhiba iho asinani amaromda CBI da sinakiba case ayamba matam sangna kuina satuna legali maramaduna baby tsunami sigi case asi akaknaba mata amagi manungda hawanduna case asi thuna loisanangadabani CBI thaba hodri phawba Mahiroi Luk asna khongjang sangsinkhigani misi asiga sengba sumba langla langjin phangnabagidamag amuhana postmortem tawgani hairiba asna karigumba asengba kharadi phangba ngamlagani haibasi Mahiroi Luk asigi thajabani haiki mana makhata na phongdokibada misi asigi matangda asengba sumba langla langjin phangnaba
mari lenaba authorities singna hotnariba asi khara thujinbinaba mahna appeal tawki Jumba haibasi adubak darkar dai achumbu kidamak mayam punamakna manipur miyan lepri haibudu hairiba thogdok bemisana PCC ki thogdok da CBI da sinakiba asida mayak seina takli haibu CBI da sinariba aduguba case asi achuba matamda akaknaba matam mama bibiduna haibu CBI da sinakiba asi lebak miyamda khanghan biu haidana aikoi government ki puning chingsinjari Karnataka ki I.C. Kumaraswamy Nilusingba Government Vote of Confidence da maikiduna sarkar kaikhraba numinini ki matungda BS Yedurappa bu ngasi numidang waramda anoba Chief Minister oina wasak lauragani hairi Karnataka Bharatiya Janata Party BJP President Yedurappa na Governor Vajubhai Valaga unaduna government sembai matangda wari chanaki Yedurappa na hana opposition Lusingbo oina laibani mahaku leader ama oina khanaba legislature kauraga Lusingbo oina khanbagi mathau tade hairi ma ki government ta kana bu minister oingadage haina hangba wahangi pakhum piraduna Yedurappa na haikibada party ki national president tanagani panbayai Karnataka ki puwarida CM ahum katama full term oina sasan tawki hojera maro pa amkana thamjari Leibak asina ngasi Kargil War Divas palan panthokuna Kargil War hero sing yafamda ikai khumnaba utkre Swami Sivananda Maharaj ki yankai taruk suba punyatithi aradhana thoram panthokre loyana RIMS da nephrology da Doctorate of Medicine super specialty course hanglagani ngasi gidi pauzam pijaba matang solution jare meng tabiri basingbu kumjari